ngasi phongkiba tongan tongan mase phongsing amasum thokiba thawdo thoksingdagi maroibi I pausing memna thamjigi ahanbada Isel Express dagi loksaraga Gumanpura Police Station gi Almirah dagi likol paisa na singbu Hurankhre Ngak Selliba personal sing sienaramba yai thajanari Gumanpura Police Station gi Almirah da haptuna thamba likol amasum yamlaba senpam sakangdaba singna Hurankhre haidi ahing nungthil naidana policemen singna ngak senduna lairiba ka adudagi lupa lakh 13 rongi belu oigidaba sel amasum laitengi pulam sing hurankhibatugi matangda first information report FIR court police station da nankhala sei sigi July thada police ki sub inspector oina thabak tagi pathakraba miyo emagi sel amadi laitengi pulam sing adu hurankhibada angakpa oina bani haidi hanagi police sub inspector Ram Kanagarna Lankhalakhiba complaint amagi matungina laitengi pulam singa masum senpam singa du maki laikidraba loinabigi maral sini Selliba sayisigi April thada mahakna Gumanpura police station gi kamad leiba Almirah da haptuna thambani haidi mahakna bank amagi locker da thamduna senpam singa masum laitengi pulam singa du section ngak sena na thorang pakatlingaida sakangdaba singa hurankhibani haidi sayisigi July 13 ta mahakna police station adu lairiba Almirah du hangdok lubada laitengi pulam singa masum senpam singa du mangkhiram bathengna khibani hanigi sub inspector sina phongdokhibagi matungina hawkhiba tha ama makhairo maki senpam masum laitengi pulam singa du khinduna lakhibani maki mathak thongba senior official singa maki awaba dugi matangda thausadan lerakhibani hairi maki complaint adu phongdokhibagi matungina maki laikidraba nupi gi laitengi pulam singa du saurakna lupa lakh 9.85 rongini aduga sel oina lupa lakh 1.50 su Almirah adugi manungna thambani haidi ka adubu ngak senduna lekhiba policemen singna huranbigi thaba adu sataba oigani haina sumaki complaint adu singnaba phongdokhi district adugi deputy superintendent of police Ankit Zain sub inspector adugi complaint adu yaningdaba phongdokladun hai mana lankhalakdiba complaint adugi matangda police authority na thijinbagi thabak thausadabadagi wafam lekhide maki complaint adu hokiba yum special numiki ahin kaktada lankhalakibani haidi haujikti makok thongba police officials singi mapamna sub inspector adu wakar formal oina thangalaknabanina makhatana thijinbagi thabak sathari hainasu Ankit Zain phongdokre maki laitengi pulam singa masum yamlaba senpam adu yamdrabada police station adugi policemen nipanagi tara fawda lauktunaraga hurankiba oiramgani hainasu hanagi sub inspector sina phongdokhi pulam singa du huralamgani haina singnariba policemen taraduna hairiba kaadu ahing nungthil naidana sinduna duty tawribani hainasu sub inspector sin mana complaint petition adu phongdokli hainasu pausin makhatana palakli amaromdana Gurugaon gi shor manungda BJP lusingma ma kaptuna halamle Gurugaon area da leiba Phirol gi showroom amagi manungna sakhangdaba miyoi mangana ngasi mafam adugi local BJP leader Sukhabir Khatana koba miyoi ama kaptuna halamle police official singna thawdo adugi matangna mafam adugi CCTV camera gi footage section na yengsile hairi thawdo adu Sadar Bazar manakta leiba Gurudwara lambigi nakal thokibani hairi khulai matik chana pairaba miyoi singadu hanadagi showroom adugi manungda leramani BJP leader aduna mafam aduda sangkhibada mathong maram khangdana nomai kaplakpadagi maki haksangi mafam kyara nomai maruna pankhibani hairi mafam aduda atai dukandar amadi staff singsu matamdura lekhi nomai gi makhol tabadagi makhoi senthoknakhi hairi henasu pausna phongdorakli atopa paw madana Laingak ke mayuk thabak tawbusingi matangna paikhatpa case India gi oina Assam na khwaidagi masing henki Lainga amasung kanglup singi mayuk ta singnaduna aini kaiba wafam sing phongdorapam yoi singi mathata case masing khwaidagi wangna lokhatpa India gi state singi manungna hawkeba kumsing English ngani kunga mathogi oina Assam na khwaidagi makokta lekre haina National Crimes Record Bureau NCRB gi report amada phongdorakre NCRB na phongdorakliba data aduna maram oiraga tungan opposition parties singa masum legal experts singna makal kyagi maral siraduna BJP na lusingba Assam lengana satnaba yadraba akanba ain sejinaduna lenga ke mayuk yaningdaba phongdokpa miyoi singbu namthana bohonari amasum police rasat na hananaba Assam state lenga na thabak paikhalakli hainasu yaningdaba phongdokre NCRB gi report sigi matungin state lenga ki mayok tu wangang lubasingi matak lokhat pa case kuntraga manga hokiba kumsing English singani ga kungani thoida register tokhi
हाइरब केसिंग अदुदा मियोई कुंथ्राग तरुकी मथक्ता मराल सिकी हाइना पली स्टेट की मेयुक्त मराल लंगजरुबनी हाइना अरानबा चार्ज तौदुना बीजेपी न लुसिंगबो आसाम लेंगांगना इंडियन पेनल कोड की सेक्शन 5 अरान ममोंग सिसिनदुना मियोई सुंगु फगनबा अकनबा केस पानखी हाइरब केस मंगा अदुदी 124A sedition 121 attempting to wage war 121A conspiracy to commit offense punishable by section 121 122 collecting arms to wage war amasum 123 counseling to facilitate designed to wage war haidibising asini hansu pausna makhatana phongdorakli atoba pawmadana state ki hargi sakthungdagi demand henmana awat pakharadi laikhigani agri minister Manipur की लौमी सिंगना खरीफ क्रॉप की मरु मरांग लोप हेक लोइबगा मतम सान रवि क्रॉप की मरु मरांग सिंग मतम सान फंगंदुना थाबा यानबगी दमक थाबक पाइखले हाइना मणिपुर सरकार की एग्रीकल्चर मिनिस्टर थोंगा बिसोरजिना फुंगदोखरे ngasi मणिपुर सरकार की एग्रीकल्चर मिनिस्टर थोंगा बिसोरजिना संडल डिस्ट्रिक्ट हेडक्वार्टर दा आरके बीवाई की मखादा डिस्ट्रिक्ट एग्रीकल्चर ऑफिस संडल दा टेक्निकल एंड प्रमोशनल सेल टीपी सेल ना implementing agency ओइबगा एग्रीकल्चर की ट्रेनिंग हॉल कम हॉस्टल की सारी मफम अमसुम वांगजिंग तेंथा केंद्र की मनुंगसन लइबा खोंगजोम द नौन सेमग सगलिबा एग्रो मार्केट सेट की फिबम हाक्थेंगना सतुन यंगसिंख्रे नौन सेमग सगलिबसिंग अदु यंगसेलदुना मिनिस्टर थोंगाम बिसोरजिना हाय मणिपुर की सिंग अमसुम तमगी मफम क्यादा लइबा फार्मर सिंग द ट्रेनिंग कया पीदुना एग्रीकल्चर की ओइबा पोथोक मरांग कायना पोथोनबा डिपार्टमेंट अकन मियंग संगदुना मफम क्यादा फार्मर सिंग की ट्रेनिंग हॉल कम हॉस्टल सिंग सेमग सगली लोइनना एग्रो मार्केट सेट क्या सकली ट्रेनिंग हॉल कम हॉस्टल अमसुम एग्रो मार्केट सेट की हौजिक सेमगत सकलीबा अयाम सलीबा सेप्टेम्बर नत्रगन अक्टोबर था सिगी मनुंगदा साब लोइसिंदुना संगानाबा होनारी अमसुम मिनिस्टर बिसोरजिना मखातान हाय संडल डिस्ट्रिक्ट की हान ऑफिसर की ऑफिस अदु लाइबक थिबा थाउदोक्तगी मैन साखरबा मतुंगदा हौजिक निंगथीजना ऑफिस लाइतबगी अवाबा मयुकनरीबदु कोकननबा हौजिक डिस्ट्रिक्ट असिगी फार्मर ट्रेनिंग हॉल कम हॉस्टल की सेमग सगलीबा असिगा थांगनना लैदिबा हान असम राइफल्सना लेरम मफम सिदा पुन्ना नौना डिस्ट्रिक्ट एग्रीकल्चर ऑफिस की ऑफिस बिल्डिंग अमा साना बोनरगनी मणिपुर हौजिक हारगी इशू थोइना लैते हाइना लौगनी हौजिक फावदा तसेंगना हारगी दरकार लैबा लौमिसिंगना लेप्तना फंगली भारत सरकार नमरूपतगी मणिपुर की लौमिसिंगी पिरकलिबा यूरिया हारगी sakthungasi बेक लाख मरीरोमनी अदुबु मणिपुर की फार्मर्सिंगना डिमांड तौरिबा हारगी डिमांड असि यूरिया बेक लाख तरेरोमनी हारगी डिमांड हेनबना अवाट पखरादे दमक लेगनी एग्रीकल्चर डिपार्टमेंट हौजिक फावदा यामना ट्रांसपेरेंट लेना फार्मर्सिंगदा हारसिंग फंगली डिस्ट्रिक्ट एग्रीकल्चर ऑफिसर सिंगी खुथांगना मखाताना लौमिसिंगदा हार फंगनबगी थबकसु डिपार्टमेंट पेखली हाइना मिनिस्टर बिसोरजिना फोंदोखी खरीफ क्रॉप की मरु मरांग लोप लोयरब मतुंगदा रबी क्रॉप की मरु मरांग सिंग मतम साना ngनखना फार्मर सिंगदा फंगनबगी थबक हौजिक डिपार्टमेंट थबक पेखले हाइकी ngasiगी एग्रीकल्चर मिनिस्टर की खोंगसत अदुदा एग्रीकल्चर डायरेक्टर एंड गोजेंद्र टीपीसीएल की इबोमसा आरके बीवाई की नोडल ऑफिसर टीएस जय प्रकाश नचिंग मकोक थंबो ऑफिशियल कैश याकी हैना पाउस न फोंदोरकली हौजिक ओइनदि म्याम पाउस मतांग सलुशन जरगे मसु म्याम पुना अनौब अपडेट ngamiनसी एंड थैंक यू